Arambai News Guwahati da Maitel Longi Pau tabiri basingbu ihan handumakta da chingangbam Suzitrani na khurumjari hojing asigi samlappa Manipuri Pao sing lobirase Laglibo August tara manga faubadi Assamda inter district chathok chasin tawba thinglibase hangdukpagi wafam leite adubu tabna weekend sing amadi chayol amada numit humni di hangdoklaba yai haina CM Himanta Biswa Sarmana hojik nehaki mamangda paumishingda phongdorakre asida sunatana Guwahati Saharda Chanmaridagi Nunmati amadi Rajgordagi Bangagar yoba fauba flyover bridge ani saragani su haiki ngasi Assam cabinet ki mifam loraba matung education minister Ranos Peguna cabinet na lawkiba warep singi matangda permission da phongdokladuna lawkiba warep kharagi manungda ex union minister Rajen Go haibo cabinet status pi ki baga loinana food and civil supply chairman gi thodang sinanabagi warep loinana professor Noni Gopal Mahantabo state minister gi thakta education advisor oina haple haiki PM Kisan scheme dagi Lomi Saraga scheme asidagi sel lana lokhthokiba miyoi singdagi amukhana sel lokshenduna asengba lomi singda yenthokani Exonia lampata torjigi lampata paiba miyoi singda tanatana forest laiba amasung chabagan gi miyoi singda so PM Kisan scheme gi khudong chaba pigani hairi asida sunatana ngasigi cabinet na grassroots thakta quality education purakna ba panchayati raj institution sing yauhanduna state asigi education sector da ahongba kaya purakna bagi warepsu lawki Jila Parishad President na Chairman oiduna District Level Vigilance and Monitoring Committee for Education loiduna Anchalik Panchayat President na Chairman oiduna Block ki thakta Vigilance amasong Monitoring Committee su semlagani haire ngasi Boroland gi oina yai pharaba numit amani haiba yai Boroland gi lalholup singi manungda ayambana surrender tongnakrabagi matung thongna phana Boroland tongan tahanabagi pandamda tamthiraba hingsagi thong kyasu chathaduna lakhiba NLFB gi chief Binod Musahari alias M Batha ngasi surrender tawkhre Maki likhun piba ngamba miyoi da lupa lakh taragi selgi mana pigani hanasu Assam lengakna mamangda lauthokhiba laikhrabane Mahakaloina lalholubasigi kadar kulhumdoisu Udalguri district ki ngamkhai de laiba Mazbat ki Lalpani police station da surrender tawkhi asida sunatana kadar atai kaya amasu mathang Bhutan ngamkhai gi umangdagi thoraklaga surrender tawragani hairi surrender tawbagi thoromasida Minister Piyush Hazarika BTC chief Pramod Borosu saruk yakhi Surrender gi wafam asi lana sizinare hairaduna lalobasing asi surrender tawba natte mainstream da mayum da amuk halakpani haina Pramod Borona haikibaga loinana hojik jail da lariba NDFB gi chief Ranjan Daimari su yamna thunamak thadorlagani haiki Panbayai Bathana ngasigi thoromasigi matung Dispur da CM ga phaminaduna atai makha taba thorang kaya yatkadori su hairi Yamna magwana su nomduna imung puduna lerakhibi M Bathagi loinabina mapuroiba thorokpagi pau tabada harauzakhi chahi 15 muki matung mahak mayumda halakpane mapuroibada lengakna khudongchaba kaya pigani haibagi achetpa thajabasu mahakna phongdorakhi Assam Public Service Commission APSC gi wathokta maroina chenaba ex chairman Rakesh Paul da Guwahati High Court na bail pikhre tobutabu CID gi case ta bail phanglabasu Rakesh Paul jail dagi thorokpade yakhi roidawre maramdi Bangagar police station na pankiba case amagi matungina mahak makhatana jail da lekhiga dawribane Panbayai APSC gi thabak lobada sanja thumja torombagi wathokta mahak maroina chenarambadagi inglisingani 13 tagi hona mahakpu phaduna jail da thamlakhibane Laibak Pombaga iroinana Assam dasu National Population Register NPR gi thabak lakliba April amadagi census kaloinana hauragane adubu Assam gi oina luriba sina NRC gi matang da chayetnaba ahoba charak chahing naiba kya lairiba sina maram oiduna Chief Secretary na Register General of India da masigi matang da sengdok piraknaba che pikhatkhre Media da thadorokpa cherolamada Alpha na lalholub asigi mingda amotpa miyoi kharana sel khomi adubu ceasefire gi saruk amoina alfade hingsagi thong sing amasung hingsaga marleinaba thong singdagi lapthokna lei hairakhi Khunaida alfagi mingchat thianaba hotnaba kaya amasu yauri makhoigi mathakta matik chaba cherak pigani hainasu Alpha I gi chief Paresh Barwana makhatana phongdorakhi Ngasi Congress Bhavan da Paumishinga wari sanaba amada Manipur tholiba Congress ki crisis santaina na balaki ba AICC gi Manipur in charge Bhakta Charan Das na
MPCC की अनोबा प्रेसिडेंट नुमित तरेटनी की मनुंगदा खल्लगनी हाइख्रे मणिपुर पालिबा बिरेन लेंगा की मथक्तसु हुल्लदुना कोविडना मी सीबा नाबदा चीफ मिनिस्टरना लुमना लौबगी महुत्ता मसागी चौकरी तुदनबा राजनीति सानदुना लैरेसु हाइखी District Administration Jiribam की मखादा ngasi ajukaga COVID task force singa khusamnaduna mutum mai paksana mangang President ajukana luchingduna Sonapur GP gi manung channa leiba Sonapur Part 1 Lalpani Part 1 amasung 2 da leiba mioi singda COVID vaccine kapthokhi loinana District Administration Jiribam gi mideng makhada Monjol Village amadi Chandranathpur gi akoibadasu COVID vaccine kapthokhi thromasida JDO Jiribam su sarugyabuga loinana frontline workers singda chana thaknabagi polam sing su mateng pangki COVID की लुरबा तंजासिदा स्कूल खरना मतम चाने एडमिशन तौरक्ते हाइदुना महिरोय अमबु चही मांगहन्नबा होनरकपा मानबगी थौंग चथरकपसी महिरोय सेमगे हाइबा नत्ते महिरोय अदुगी पुंसिबु मांगहन्नबा होनबने महिरोयबु हाटपने हाइना लौदबा ngamloi महिरोय अमदी मापा ओइबसिंगना पाउ फाउनबा ngamdabagi khudong chadba kaya amasu mayoknaribane नाखै सेंगना स्कूल दगी ट्रांसफर सर्टिफिकेट लौथोक्ट्रिबा महिरोय सिंगदी स्कूल अदुगी महिरोयनी हाइना लौबिगदबनी हाइना स्टूडेंट्स यूनियन ऑफ कंगलैपाक सुकी जनरल सेक्रेटरी थिनबाइजम तरुण कुमारना थादोरकपा चिरोल अमदा फोंदोरकले Professor Laifrakpam Tombibu Manipur Technical University की temporary vice chancellor ओइना हाबलकपगी मायोक्ता महिरोय लुप तरुक एमसु MSF देसाम KSA सुक अमदी एम्सना यानिंगदब उतुना मणिपुर की गवर्नर दा अइबा चिरोल अमा पिसिनख्रे MTU की former first VC बु UGC की चना कांगलोन वांगवेदा अमुका हना temporary VC ओइना हाबलकपासी यानिंगदे हाइरे मणिपुर की पार्लियामेंट्री कंस्टिट्युएंसी की मनुंग चन्ना तंपाकता लैबा आउटर की AC निपाल लौथोक्तुना इनर मणिपुर पार्लियामेंट्री कंस्टिट्युएंसी की मनुंग चलहनबियु हाइना राज्य सभा की MP लेसेंबा सना जावबना पार्लियामेंट थासी की कुंद पुखतखिबा वाफम अदुबो एक्स मिनिस्टर डॉक्टर M नरना थगतबा फोंदोरखरे एक्टिविस्ट लैचोंबम इरेंद्रो थादोख्रबगी मतुंग मणिपुर पुलिस ना लॉ एंड ऑर्डर दा सोखनगदबा दुगुंबा अनलॉफुल कंटेंट यावबा ऑनलाइन प्लेटफॉर्म सिंगी मथक्ता कुपना पाननबा अमदी थिहुंबा चथबंगंबा सोशल मीडिया सेल सिंग हांगदोकनबा डिस्ट्रिक्ट पुलिस चीफ खुदिमक्ता ऑर्डर पीखरे हंदक मरक कन्ना ngangnarakliba Pegasus wathok mari leinana Israeli farm NSO na journalist human rights activist politician amasung diplomat singi smartphone 38 hack tawbada mai pakhe मखोगी मनुंगदा मणिपुर की academician मालेम निंगथौजा अमसुंग नागालैंड लैबा NASN IM की टॉप लुचिंग मरी लोइनना नागा नेशनल पॉलिटिकल ग्रुप की कन्वेनर अमगी फोन नंबर सिंगसु लीक डेटा दा यावरमखे पनबा याय NASN IM की लुचिंग सिंगी मनुंगदा टी मुइवागी महुत सिलहौगदोरिबनी हाइना थाजनरिबा अतेम वासुंगी नंबर सु यावरी असिदसु नथना आसाम की महिरोय लुप आसुगी एडवाइजर समुजल कुमार भट्टाचार्य अमदी प्रोटोक अल्फा लुचिंगबा अनुप सेतियागी मिंगसु यावरिबनी मणिपुर हौजिक फावबदा वैक्सीन कापगी चांग असि चादा यांखै खक्तमक ओइरी मियामना यारिबा मखै अथुबा मतमदा वैक्सीन कापथोकपियो हाइजबगा लोइनना मसिना लाइचत असि संदोकपदा चावना हंथाहनबा ngamgani हाइना मणिपुर की CM NBN ना मणिपुर की मियामदा हाइजरक्ले इंडिया की सानरोई चामग कुनरोम की मनुंगदा पिखरबा मणिपुर की सानरोई मंगा टोक्यो ओलंपिक ता सरुग यागदोरिबा सीमक ओंथोकना चौथोकचनिंगाइने मखोई मंगामक जापान दगी माई पाक्तुना कजेंग फिराल थेतुना मेडल पुदुना लाकनबगी दमक मणिपुर स्टेट काउंसिल कम्युनिस्ट पार्टी ऑफ इंडिया की माइकैदगी याइफा मंगोल निजरी हाइना पार्टी असिगी असिस्टेंट सेक्रेटरी M जोय कुमार लुवांगना थादोरकपा चिरोल अमना खंगलखले मेघालय दा ILP की दाबी असी चेयनबा अमा ओइदुना दुमक लैरी खुनाई की तोंगान तोंगान खुदपुसिंगना तोंगान तोंगान वाखलोन फोंदोकनरकले अदुबो यूनियन होम मिनिस्टर अमित शाहना मेघालय दा हंदक लाकदोरिबा खोंजेट असिददे ILP की मतंगदा खननिनबगी वाफम असि मरोइबा एजेंडा अमा ओइगदौरे चिरगसिदा खासी स्टूडेंट्स यूनियन नसु मेघालय दा ILP चनहनबगी वाकदसि सेंटर न ताबिगनी हाइबगी अचेतपा थाजबा थमले कोहिमा ऑर्फनेज एंड डेस्टिट्यूट होम की हौजिक चथरिबा इंफ्रास्ट्रक्चर सेमगत सागतपगी प्रोजेक्ट कैंसिल तौननबा NEC नॉर्थस्टर्न काउंसिल ना लौखिबा वारेप अदुगी मतंगदा खुद थिंजिनबिनबा NDPP ना CM नेफ्यूरियो दा हाइजरखरे पनबयाय प्रोजेक्ट असी अपनबा लैतना लोइसनबगी दमक नागालैंड लेंगाकना स्टेट शेयरसु रिलीज तौखरबने
Naga Students Federation na tongan ba Group C course sing da thabak launanabagi pangthokpa departmental examination sing khudakta ben tongnabagi wakat pukhalakre. Nagaland Staff Selection Board asina thabak tawba hawdriba fawba recruitment ki thorang pumba lephanaba hairakibaga loinana makhoigi dabi asi pidaba thoklabadi democratic oiba wakat khongjang kayasu changshilagani haina mahiroi loop asina warning tawrakre. Haukiba pung kunmari asida India da COVID ki anoba positive case lising ni phuma thoiga chohum marfum doi phangkhre lising kuntrani pan chatruk yankhai ni thoina naba pharaduna discharge tawki amadi chonga supna taretna COVID namaram oiduna leikhide. Awang Nompuki state singi manungdana Meghalaya da chonga ga tarahumdoi Nagaland da marfuma thoi Manipur da chamapan ga kunipan masigi manungda khwaidigi yamna Imphal West gi chani ga marfumari amadi Assam da lising amaga chatret marfutara taruk COVID ki anoba positive case phangkhe masigi manungda Guwahati dagi chani ga kuntaruk yauri Assam da miyoi kunithoi Manipur da tarani thoi Nagaland da ama amadi Meghalaya da taramari leikhidabagi report su lakli Hayengdagi hauragani Tokyo Olympic chahi mari gi matung da nate COVID na maram oiduna chahi manga gi matung dani hayeng Olympic ki opening ceremony pangthokadori ba si ceremony asida India gi athlete kunithoi amasung official manga saruk yabagi ayaba phangli China da akiba phanglaba ising ichaw lenga ki report matungina central amasung eastern China da yum lising kunipan hena ichawna manghankhre miyoi mili yan kunthani pan ichawna sokli aduga miyoi chamaga nifu hena sikhre Yangze Turel gi imai pakhalakpadagi hogiba chahi kunthra sigi manungda masina China da khwaidigi tamthiraba ising ichaw habadu oire Turel asigi ching imai su amukka hengalakpa yana lei hairi asida sunatana China gi Turel kunthra humdoida record oina ising imai wangkhalakhi aduga Turel punna chamri ga kunthra humdoidana high alert lauthokre Handagi ichaw si maroina mahusagi phibamda kaitharakpaga loinana achoba Turel dam sing China na sabadagini hairi Aroiba ngasigi tentakpa maroiba pau khara Assam gi Olympian boxer Lovelina Borgohain lagliba July 13 gi mahutta July 13 ta ahan boina ring da kummagane direct pre quarter final gi sanaba seda Germany gi boxer ga Lovelina ga thingaina ga dori WhatsApp ta sansa gi picture ga loina na chief minister da sansa offer tobagi status haplubagi maral da Assam gi Nalbari police na ngarang Tamachar Kusi Khundagi Nipimacha Phakre Mamaithangda Nipimacha si Belda Thadokhi Nehugi Makhada Laiba undergraduate course da elective subject amoina NCC yawhalagane Delhi airport ki terminal to ngasidagi flight operation amuk hokre farm logi wakat khongjang da chingkhaina ba horakle protest toriba lomi sing amadi opposition gi marakta mai lakre Indian Mahiroi Singh China gi University Singh da hanbagi matang da China na hojik phawda tangdang ba phirep amata lawdri China gi Wangong province ta surung amada ising hajilakpadagi worker tarahumdoi trap tawkhre amadi UNESCO na World Heritage status tagi England gi Liverpool lokthokre ngasi gana di Arambai News Guwahati da maitelon gi pau sandok chaba matang isolation jabaga loinana tabari basingbo amka sohanna kurumjari